India के हानगी Prime Minister Dr. MANMOHAN Singh na LEIKHIDABA ASIDA Manipur Legislative Assembly के Speaker T8 Satyabrata na Awaba Phongdorakli Dr. MANMOHAN Singh na LEIKHIDABA asiga mari leidana Speaker T8 Satyabrata na thadurakpa Awaba Phongdokpagi cherol amana hai India के हानगी Prime Minister Dr. MANMOHAN Singh na ikhang khanghudana LEIKHIDABA asi thamoi sokna nungaite mahakna leibak asigi amade malemgi economy chawkhatnaba hotnabada lawkiba thodang adu mamal naidaba amane mahakki fidam asina nauna horakliba miro singda achauba inot ama piragane kumja English ngama jamapan marifutara mathoida thokiba economic crisis ke matam maduda India se marom lepa ngamnaba amati leibak asigi samitlonda anoba mayonama puraknaba hotnabada Dr. MANMOHAN Singh na lokiba thaurang adu singthani ngai ne Mahakna India ke Prime Minister oiringai matamda anuba thoshil kaya puthokna leibak ase manglumda changsinaba hotnakiba sing mutpa naidna lehauragane mahakna LEIKHIDABA asida imung manungna nanghoriba awabada saruk yari haina Speaker T8 Satyabrata gi cherula sina makhatari